ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯌꯥ ꯍꯣꯏ ꯏꯆꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯗꯕ ꯌꯥꯗ꯭ꯔꯦ ꯇꯔꯨꯕꯤ ꯌꯥꯝꯅ ꯁꯥꯎꯏ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯃꯁꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞ ꯂꯩ ꯏꯃꯨꯡꯗꯒꯤ ꯊꯔꯣꯁꯨ ꯊꯣꯛꯂꯛꯏ ꯍꯥꯏ ꯑꯁꯨꯝꯅ ꯀꯩꯗꯧꯔꯕ ꯃꯃꯤꯠꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯩꯅ ꯏꯆꯦꯒꯤ ꯁꯅꯥ ꯀꯗꯥꯏꯗ ꯍꯨꯔꯥꯟꯒꯦ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯁꯤꯕꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯅꯣꯅꯦ ꯅꯠꯇꯦ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯀꯥꯟꯗ ꯏꯆꯦꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯒꯦ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯅꯣꯗ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯏꯆꯦ ꯋꯥꯈꯜ ꯇꯥꯗꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯏꯆꯦꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯣꯜꯂꯝꯕ ꯑꯩꯕꯨ ꯁꯅꯥ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯥꯎꯊꯣꯛꯂꯝꯕ ꯃꯁꯤꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ ꯑꯩꯅ ꯀꯗꯥꯏꯗ ꯏꯆꯦꯒꯤ ꯁꯅꯥ ꯍꯨꯔꯥꯟꯒꯦ ꯏꯅꯥꯎ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯇꯥꯔꯛꯄ ꯑꯣꯏꯔꯤꯅꯤꯗ ꯑꯩ ꯍꯥꯏꯈꯤꯗꯦ ꯅꯆꯦ ꯑꯩꯗꯤꯅꯦ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅꯒ ꯍꯥꯏꯕ ꯍꯩꯕ ꯅꯠꯆꯗꯦꯗ ꯍꯣ ꯅꯇꯥ ꯇꯧꯔꯅꯣ ꯏꯆꯦꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯐꯠꯇꯕ ꯑꯩꯕꯨꯁꯨ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯌꯣꯟꯕ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯁꯨꯅꯦ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯃꯤꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯎꯁꯤꯠꯇ꯭ꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦꯕ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯌꯦꯡꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯂꯩꯔꯝꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯆꯠꯈꯤ ꯊꯔꯣꯅ ꯍꯥꯏꯐꯦꯠ ꯍꯥꯏꯖꯩ ꯀꯩꯅꯣꯝꯅꯤꯅꯦ ꯃꯁꯤꯗꯤ ꯅꯠꯇꯦ ꯁꯥꯏꯕꯤ ꯍꯣꯏꯅꯒ ꯑꯃꯨꯛ ꯀꯔꯤ ꯃꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯛꯂꯕ ꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯑꯔꯥꯟꯕ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯦ ꯃꯍꯥꯛ ꯑꯁꯦ ꯍꯨꯔꯥꯟꯕꯤꯅꯤ ꯀꯩꯅꯣ ꯍꯨꯔꯥꯟꯕꯤ ꯃꯥꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯏꯁ ꯑꯩꯉꯣꯟꯗꯒ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯁꯥꯎꯔꯝꯂꯤꯕ ꯁꯥꯎꯗꯧꯕ ꯑꯩꯅꯗꯤ ꯁꯥꯎꯗ꯭ꯔꯦ ꯁꯥꯎꯗꯧꯕꯁꯤꯗꯤ ꯑꯩꯅꯦ ꯑꯩꯒꯤ ꯁꯅꯥ ꯃꯥꯡꯂꯤꯕ ꯁꯤꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯄꯣꯠ ꯌꯦꯡꯈꯤꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯍꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯥꯔꯤꯕ ꯁꯪꯕꯜ ꯋꯥꯡꯕꯗ ꯐꯤ ꯑꯉꯧꯕ ꯏꯟꯕꯤ ꯃꯥꯏꯕꯤ ꯀꯦꯊꯕꯤ ꯆꯪꯂꯛꯏ ꯃꯁꯤꯗ ꯏꯁꯩꯁꯨ ꯍꯥꯏꯐꯦꯠ ꯉꯪꯂꯤ ꯊꯔꯣꯅ ꯍꯩꯃ ꯁꯤꯌꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯆꯪꯂꯛꯑꯣ ꯁꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯑꯣ ꯀꯦꯊꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯁꯣꯝꯗ ꯂꯩꯔꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯂꯥꯛꯇꯕꯕꯨ ꯐꯅ ꯀꯨꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯂꯩꯔꯛꯏꯁꯤ ꯀꯨꯏꯗ꯭ꯔꯤ ꯍꯣꯡꯗꯣꯛꯄ ꯌꯨꯝꯖꯥꯎꯗ ꯂꯩꯕꯗꯣ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯔꯕ ꯑꯗꯨꯗ ꯀꯤꯖꯗꯅ ꯍꯣꯡꯗꯣꯛꯂꯕ ꯁꯣꯝꯗ ꯁꯨꯝ ꯍꯦꯛꯇ ꯆꯪꯂꯛꯑꯣ ꯀꯗꯥꯏ ꯌꯧꯔꯒꯦ ꯏꯆꯦꯕꯣ ꯌꯧꯔꯨꯔꯦ ꯀꯅꯥꯒꯤ ꯈꯥꯗꯒꯤ ꯋꯥꯡ ꯐꯥꯎꯕ ꯍꯦꯛ ꯌꯧꯔꯨꯔꯦ ꯌꯧꯕ ꯌꯥꯕ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯤ ꯅꯍꯥꯟꯗꯣ ꯅꯪ ꯂꯥꯛꯂꯝꯕ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯂꯥꯛꯂꯝꯃꯤ ꯏꯆꯦꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯆꯦꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯏ ꯏꯆꯥ ꯅꯨꯄꯤꯅꯅꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯕ ꯉꯔꯥꯡ ꯂꯥꯛꯀꯗꯕꯗꯨꯁꯨ ꯑꯆꯤꯟꯕ ꯂꯥꯏꯒꯤ ꯊꯕꯛ ꯑꯃ ꯂꯩꯗꯅ ꯍꯦꯛ ꯆꯠꯊꯣꯔꯛꯄ ꯁꯪꯗꯕ ꯉꯁꯤꯗꯤꯅꯦ ꯆꯪꯂꯝꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯁꯤꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯋꯥꯏꯀꯣ ꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯁꯥꯊꯤꯅ ꯋꯥꯏꯀꯣ ꯅꯈꯣꯏꯅꯗꯤ ꯃꯁꯤ ꯈꯪꯂꯣꯏ ꯁꯤ ꯐꯛꯁꯤꯗ ꯑꯣꯏꯅ ꯅꯦ ꯇꯥꯅ ꯐꯝꯕꯤꯔꯣ ꯉꯥꯏꯍꯥꯛ ꯐꯝꯕ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯊꯔꯣꯅ ꯏꯁꯤꯡ ꯊꯛꯁꯤꯔꯥ ꯏꯁꯤꯡ ꯀꯜꯂꯛꯀꯦ ꯌꯥꯔꯅꯤ ꯑꯩ ꯏꯁꯤꯡꯒ ꯑꯃꯠꯇ ꯊꯛꯆꯅꯤꯡꯗꯦ ꯁꯤ ꯈꯥꯎꯁꯤꯗ ꯍꯩ ꯔꯥ ꯈꯔ ꯌꯥꯎꯕꯅꯤ ꯅꯪ ꯆꯥꯅꯤꯡꯂꯕꯗꯤ ꯂꯧꯍꯧ ꯌꯥꯔꯅꯤꯗ ꯏꯆꯦ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯅꯤ ꯏꯆꯦ ꯑꯗꯨ ꯏꯆꯦꯁꯨ ꯂꯥꯛꯄꯤꯔꯤ ꯑꯩꯒꯤ ꯋꯥꯁꯦ ꯑꯩꯅꯦ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ ꯋꯥꯐꯝꯁꯦ ꯏꯆꯦꯒ ꯇꯥꯟꯅꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕ ꯀꯩꯗꯧꯕ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦꯅꯦ ꯏꯆꯦ ꯈꯪꯗꯦ ꯑꯩ ꯌꯨꯝꯁꯦ ꯇꯣꯉꯥꯟꯅ ꯃꯃꯥꯡ ꯁꯣꯝꯗ ꯍꯣꯡꯗꯣꯛꯇꯨꯅ ꯏꯇꯩ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕꯅꯤ ꯃꯁꯤꯗꯅꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯃ ꯃꯥꯡꯂꯕꯒꯤ ꯋꯥꯅꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯥꯡꯕ ꯍꯣꯏ ꯏꯆꯦ ꯑꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏ ꯑꯩ ꯍꯧꯖꯤꯛ ꯀꯣꯛꯁꯤ ꯄꯨꯕꯒ ꯉꯝꯗꯦ ꯃꯥꯡꯕ ꯁꯦꯡꯂꯕ꯭ꯔꯅꯦ ꯁꯦꯡꯉꯦ ꯇꯁꯦꯡꯅ ꯃꯥꯡꯂꯕꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯏꯄꯥꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯂꯤꯛꯇꯣ ꯁꯤꯕꯅꯤ ꯍꯜꯂꯛꯂꯒ ꯑꯩꯅ ꯃꯗꯨ ꯐꯤ ꯐꯅꯦꯛ ꯍꯣꯡꯗꯣꯛꯄꯗ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯝꯕ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯂꯩꯇ꯭ꯔꯦ ꯂꯩꯕ ꯀꯧꯕꯗꯣ ꯂꯩꯇ꯭ꯔꯦ ꯏꯆꯦ
kaya mathasay ay adudi nati madu kamay tawba huran ki banata na kari oini isya huran kre madu huran kre mina huran krabanina aina upu manungda lakha makoi thirabasu phangdre kananadi huran oidoi badudi masida tharona mamituna haipet nakal adomda yengthoklaga makul khonjel kaidu khara tapna inaw nupi taw ngambi malaye mana lawba soitan oini mana tana kanan lawbini mana soitan oini nanaw nupi na haiba hoi mana soitan oigani isya amukta isena madugi likto aiki kutta hanjil hanaba honau ma ki bilikadu amuk nangonda hanjil halo haiba hoi isya yaroidro haisya isya hairoidra haiba kaino da tharoi bema adubu warada nangi thut lawa sanagi likadudi thamkone mamal yamleba kayama aina laithau tawduna amada muk thang amada mukpu tawri poni nangi dudinya kari su leiba thabak nati khanglabra wafam masi tabada harauduna huni haina hukrabanina manadi pithorak pakau suklek leiraro aigi di madu mangba khak yaroi yamna ngammeba ma isya madu aigi khutta amuk tadaba sukya yadaba aduga isya mana aigi sanagi likpu huranbagi magi makhutta jingthek ansi ai yamna pendeba ha khut singthek hanba haiba hoi iji man hekta sumna tawba yabra mabu ngamba ai yama lei haibase khanghandaba yade ai tawgi isya silgidi kari su ek khangan isi gi sabsana aina wamal tawgani isya kaidongai laksauge nangi wari si tarabani na isenya horen daira hayeng daira hekta mathau tawge nanaw nupi hairibudugi mamingna kari kauba tarubi kawi ise tarubi haiba phare isina phanaba tawge isya aigi likto aigi khutta amuk soidana tahanbiyu ko madu mangwa su yaroyeba hoi isi leiribasidi adugani isya mabu sana huranbagi makhutto sikthek angadabani ko hoi isya ayakta phambiram asi haiduna imungda phat changi aduga sel khara puthoraktuna pi isya sel khara si han hekta kasage masinanya aigi thabak se tawba haunanabani thabak asida mai pakhanbiyu awat pasin pham hapsake hoi yare nokfet tawna lawsili aduga hairam nangnya kari su hek khalunu nasi amai bi ai bi ai ma leiri basidi isi tawge isi na phanaba tawge kari su khalunu phare isi mu satlage haiduna hawgani tharona isia ayemu karam kana laksau haibano laktrabasu mayaida aina khangna ada dum lai khurumlani aina lai khurumak pa haibase nangi mangki ba sanagi likto masana dum makhongna thongna nangi nanakta lakladabani haima asengba asengmani nangna lakninglagana ne hangsitu oina do hek law hoi isi soidana phangnida kari su khanu isi muk salage ko haiduna mai bi ke thabi satkri tharona haisa hawi khangidana angang nang ngambana kadai phaw aina ngambana kadai phaw haibado hausikti yengnaba tare angang nangna aigi sana huran man natikla yenge kayam koina aigi sana dubu nangna paisinduna thambage haibado ai yenge tharogi sanagi lik ama nahangi numit asida mafam khangdana mangkre maki ba sanagi lik adu manaw nupi tarubina lawbani huranbani haina mahakna sap yungna khani manaw nupi tarubina magi sanagi lik huran khre haina mahakna laikai da phawba paw tamlabani tarubina manemda yamna sawningna hai ima aikhoi sigi mataw asidi yamna henmali yamna hakmali ai asibu mahakna kari sulaitana khani aibu huranbi aibu sana huranbi kaina lei mahal thokliba thaudok ngangnari bu wafam asi karino haiba mahaksu tai khangde adubu mahaksu samamne tangdang bu wafam mama mahaksu khangdri tarubina makha tare manai bu sana huran bini haina lekai de kapaw sandok lamdana magi sana dubu aina karam kan huran ki haibani da aibu sana ne kolam leitaba mi dong ai yamna sawningi hariba sinima lei mahal na tapna imawa tombiya sawkino tapthako sidabu kamaina sawri doino ima sidabu kamaina taptha doino haiba ima ai khangba ngamdi ngasi phawba ai ni hinglak pasida kana gumbi mi amatana usitana ibu ngangki bunatri masiki nupi sina ai wekta huran min haina pauthok pa yabra taptha ko nongmodi soidana sengwa phamdo khanglakini ngai batai magi sanado mangi haiba isu khangdi mangda haiba su khangdi aduga aingoni hekta ainu huran bani haina haiba aibu irang siba ai yamna pende ko ima ne nasi da suwa haike mana sumna imauda hekta badanam siba yabra siba sidima mana ibu kayamuk yamna phattana khanba kayamuk yamna nungsidage haibase handaki matang asida chap chana ai khanglabani
इमासु खंबीरमलगनी आइबु सना हुरानबिनी काइना हेक्ता पाउथोकपिबा आई यामना पेंदे को इमा सना मांखिबगी वाहौ असिना इमुंग असि हेना नेनखलक्ले तारुबीदी माना सनादो लौदे हाइना कन्ना हाइ अदुगा थारोनदी मागी सनागी लिकदो मनाउ नुपी तारुबीना लौबनी हुरानबनी हाइना कन्ना हाइरी लाई महलना ममौ नुपी अहलगी मनाक्ता संगसिनदुना मुक हाइरी नंगसु तपथखो असुमरान हाइबदो हौजिक फावबगिदी खंगबा नत्रि पसिदा नंगनि हेक्ता ननाउ नुपी सिदा सना हुरानबनीदना मराल सिबसिदी इमादिन्या सुमदब्रा हाइना खलिको काइनो दाइमा अइना हाइजरिबो वासे तसेंगना खंगलबा मतुंगदा हाइरिबनी करमना खंगलिबा खंगलदी खंगले इमुंग असिदा महाक नतना हुरानबिनबा मी कनामता लैति इमा मदुदी नंगना वखलना सागलगा पंगाइ हाइजबा वानिदना ए इमागी वांगांगसिदी कइनो मनिना नति इमा अइगी सना मांगलिबसिदा इमागी खुद यावब्रो अइ सुम सिंगनरगनि अइ असुम सिंगनरगलेबा सेंगनमता हाइबियो इमा अइगी सनागी लिक मांगबसिदा इमागी खुद यावब्राबा असी यौना ममौ नुपीना हाइरकपसिदा हाइ करिनो नंगना nganglibado pangangangan afaba oiroiko hai tabuni kaino aigi sanado namau nupi adomina huranba masidai sida imana huranbi magi misangda sanglaga wangang batarabadi aigi sanagi lik aduna mangbada imagi su khutyaufam thoktabranya imoi bema miyoibagi wakhal haibu wakhal asida phanabu hek khandraba pumna makse phattana ngaktani udawri puksel phattaba mi amana magi mamitta mi amata phana su uroi chumna su uroi aduna ima nasana kanthoknaba pakai haijinba wa haima masi yengune masida imana inaugi misangna sanglaga wangang batarabati sanado imaga nakoyani na manaraga huranbani haibada lanpham khak leiroi phare phare yengnaba tar nangi sanagi lik aduna tasengna manglibra mangdribra manglaga na kanana huranba nongma natraga nongmadi soidana khangnarakani dana ngaiba tai asengba sungbadubu khanglakpamiku adubu ngaiba tai yengsi ngaiba kansi madam du yeng lalamba mido aina aigin khol asida ka lehan he asumna haiduna mamai leiduna makhung thangki masida tharona ho mana zaida ko mana zai uthok asumana sakre yamna ngami ko mi singsia mo ngamani haiduna leihowi mathangi ayukni tharogi mama ibema kaina hanbidu laklei masagi sanagi lik mangle haina paw tabasida thawaina laklibani haire masanupida kari karamaina mangkribano haiwani nangwa upuda thamba mafam san hapjilaga budi thamautre numidang aina thabai khang pumnamak loiraga likto mafam sana hapjilage haina yenglu matamdadi leiramje du thiba yaba thirabasu atom hek leiramje onthokna suna project sinkhire do konangsia nama aina ne nangida makta haidana inasta siba sanado kaithoklaga sabi khiba likneba ho aisu khange adu khangdana isu mado sexina thamjabani khasik hek sexi lawdaba mikupta so ekta mangkhriba sinima laine ekta manglaga tawribasibo thokna pamu khredaiti tarai ekta mangba yabro dubuima aina madu phangdaba so idana hotnagani mangba khak yaroi madu nangna mangba khak yaroi na haibadu dadi yaroi ne aisu laitin khurumdana thabak tawri kaino nati isada singnari basi kanada neba singnabasidi ma lairib inaw nupi asidi nanang nupi sia ima hana digi hauna mana ingonda yang yengsinbani mana ne krak yengsinbandana leiba ngamdadana perprap yumase sadoktuna hongdorakibani khangdi ma aine paksangda sauni hai hauzik sauni nge haiduna saubagi matam nati nanang nupi aduda phajana likado hekta puthorau haijaro ho hairabane laudi sina bomuk toiba magi masila sida lai tungbagum laudi da hairaga laikre kaya dana yengune othokna sungamba oire phana ngami ma nachaiga manaba khaknamba nati phajana haibada mana pithoraktrabanina ai sosikti maiba maibi tanaduna laitin khurumduna yengledana tauba tabani phajana haibada mahakna yadrabanina tawpham thokpadumadi tauba tabani yengo baiba kayam kuina aigi sanagi likto mana paisinduna leige haibado yengeba sauningkreda gon thokna namana ni kai hairi askai ba haiduino ima asimasunya ai singnarakli magi mong matau wangang sangang sia ai asum singnarakliba kaino nia mana kari hairi noimi ima magi wangang kudingda inaw asigi misang sanglaga wangang madongna tawri masidani se aina mabus yauna singnarakliba se makoy ani na manaraga ai sanagi likto hurali brasigi onthokpani da ko mi singsia kari wakhal bu khanduna asumna tawribado tati beba
imabu noi na maduga mukta wari sanabana phadoiro kari wari sanabano kari kana dauri sanau no makoi ga wari sanaraga kaisu kana roiba na chai gi likto huran gi yang huran khrabani paisin gi yang na paisin khrabani akoi na usik makong ko do na haijaraba phawba pithora kadaba khak laite phare dudi isana lai khurumi haibado adu ta phajana to soidana isa gi lik phangni ima na chai na usik pamli base lik adu bu phang aduga ai gi lik hurali ba mi du gi makhutta bra bra ek pat pa ching thek pa sini se ching thek poisa madu ta tak khanggadabani namidangi saktu makoi punna sari darubina mapuroi bada yeng tu na hairi noina taimana aingonda yeng liba midye khali wakhal se ai su ya ya ning de mana lai kai asida ai bu magi sanagi li hurali haidna sandukli base ai taba ngamde ai khangba ngamde nangna su amta na taimada khara hai wafam asi tondon masu tarabani chak sabadu leptuna magi nupi da yeng duna handak itai magi sanagi li mangle haina haina rakli wafam se ai su ngakli bani yum asida tazoga makoi ani tani leiri kana laktuna kana sangduna makoi gi likto uran doinu si ho aduni aduga aingon hekta tainariba sidabu kanagi mina sauning loidoino haiba yam sauning hariba si natai mada hayu ku khara ai haige ai bu pau thok ai gi isat pumba mahak ni yonbi ai hausi mapal phawba thokpa ngamjabani masida tondon bana magi nupi da mun yengduna hai tarubi nang asingmudi hayu itai magi mangli bisanasi nang tasingmadi lode mapuroi bana hanglakli bu wafam asida sauningba ma phawna kaino hairi bu waduba kari wa hangna maduba ai gi su sanali kot oi leisaina kari gaina migi litu huran doino ba ai kalakpa phawde ai huran bisunati adugumba do ai pamde tasing leko kaino da nupa ai sinangi nupi ai phawba thajadrabra karino sumangmunida pokpadagi nasi phawba leirakpasida migi potna mata larakpa minati ai aduga manai bu huran bini haidana iranita siba ai yamna pende tondon bana mama da yengduna ima oirakli bu wafam asibu ibunga imasu haifam ma khangdi tasengna natai magi sanaduna mangba makto oirabadi noma natraga nomadi asumbadu soidana khanglakani masida tarubina asumbadu khanglakpa matamadu phawba ngaidu leiba tarabadi aibo dom isina huran bini haina haikiba tari ni ma leimahal tumina lei tondon bana yariba nangso nomadi aina sauriba sigi panka he lankibada magi masamdo aina phoiba soidrabani asadumna khanabagi matau gaidi tongnugo ai hainadi ai yama hainadi ho noina taimana hauba yarisi chang hak sage haina tobase chapami khangani yarale ai chang hak sage tumina muk leide somdana tharona mapuroi bada kanna hairi sial khrapi da bayari ko ai hayeng thabak chatkadaba lai kari thabak kari gisya kaina nupa ai bu nangonda haidabra ai bu haikiba daine adugini satoise nangna haiba adudi lai khurum haibado au mani aduni nahan haikibani hayeng sia haipe lao so hairamani kari kamai tawre kari phibam da leire haibado ai hayeng chatlaga umta hangluki ai yamna pendri nati adumna tawraga nangi mangkiba sanadubu phangni haina haibrani phangnabani kaino aina tawrise kanaroidaba phangloidaba oirabadi khaidobagi aina matam mangna sel mangna thabak ase tawjaruni ai hayeng chatluki sel khra suma thau ta adugin aina nangonda sel khra piyo haina haisi pidaba yaroi ko magi nupina asumna sel piyo haina kana haijilakpasida nati aina husik leiriba phibamase nangne namuna khangliba natro aigi khutta husik sel amata leibasu nati aibu kadaidagi sel ai leite kaino da nupa phibamasidabu sel leite haina hairage hekta yaradro lanpham ase sangsin bahururabat kari tawbagi chakai sangsilaga amu handokani aigidi aigi mangkiba sanagi lik ado phangdaba sukya yadabani madu mangu sukya yarwe ai hoin ai su khangin kanana khangni masi mada ma leiramlabadi ha upu manung gaise aina nangona phajana yengu haina haikibadai nangmu yenglabro ho upu manung gaise aina mathibong thokpa makhai ot khaidoni yenglaba ho leitre amat hek leitre phiba yaba phire yengba yaba yeng leitre suklai leitre mana mangina manglabada kayam kuina mangni haige ngaiba tai yengba tai kayam kuina mana mangi haibdo yenge nongma natraga nongmadi mak joidun thoklakani dana ho nongmado suklak ekla khitrabadi kamai tawba ai madu ngaiba ngamloi adunani aina sumaina lai khuramliba
ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯅ ꯁꯣꯏꯗꯅ ꯃꯗꯣ ꯐꯪꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯆꯠꯇꯕ ꯌꯥꯗꯦ ꯑꯩ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯁꯦꯜꯒꯤ ꯃꯇꯥꯡ ꯍꯦꯛ ꯌꯧꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯀꯣꯛꯁꯦ ꯆꯤꯛ ꯂꯥꯎꯔꯛꯏꯕꯁꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯂꯩꯇꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯩꯃ ꯂꯩꯇꯕꯁꯤꯕꯨ ꯂꯩꯇꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯁꯨ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯅꯥꯗꯒꯤꯅꯣ ꯍꯪꯉꯨꯁꯨ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇꯅꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯦ ꯁꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯁꯅꯥꯍꯜ ꯃꯀꯣꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯅꯤ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯥꯔꯣ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇꯦ ꯍꯨꯔꯥꯟꯕ ꯐꯥꯅꯤꯕ ꯑꯩꯗꯤ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯨꯔꯥꯟꯂꯤ ꯃꯈꯨꯠꯇꯣ ꯕ꯭ꯔꯥ ꯄꯠꯍꯟꯒꯅꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯗꯕ ꯈꯛ ꯌꯥꯔꯣꯏꯕ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯁꯅꯥꯍꯜꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯅꯥꯟꯊꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯍꯌꯦꯡ ꯑꯌꯨꯛꯇ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯧꯖꯤꯛꯄꯣ ꯏꯈꯨꯠꯇ ꯁꯦꯜ ꯁꯤꯀꯤꯕ ꯂꯩꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯅꯥꯗꯒꯤ ꯀꯗꯥꯏꯗꯒꯤ ꯍꯪꯕ ꯏꯇꯥꯎ ꯐꯩꯖꯥꯎꯗꯗꯤ ꯍꯪꯒꯤ ꯍꯥꯏꯕꯁꯨ ꯍꯥꯟꯅꯒꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯄꯨꯈꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯁꯤꯡꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯁꯦꯜ ꯍꯪꯂꯨꯕꯗ ꯃꯥꯅ ꯈꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯔꯣই ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯏ ꯍꯣ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯌꯦ ꯐꯝꯗꯨ ꯂꯩꯕꯅ ꯋꯥ ꯊꯣꯛꯀꯗꯕ ꯂꯩꯇꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝ ꯆꯪꯂꯅꯤ ꯆꯥꯛꯁꯦ ꯐꯠ ꯊꯣꯡꯗꯣꯛꯂꯝꯂꯒ ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ ꯃꯗꯨ ꯅꯪꯅꯕ ꯅꯪꯅ ꯁꯦꯜ ꯄꯤꯒꯗꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯣ ꯍꯧꯒꯠꯄꯤꯔꯣ ꯀꯅꯥꯗꯅꯣ ꯍꯪꯕ ꯌꯥꯕ ꯍꯪꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯠꯇꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯅꯥꯍꯜ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯏ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯍꯥꯏꯖꯩ ꯃꯊꯟꯇ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯐꯔꯦ ꯏꯅꯥꯎꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯏꯅ ꯁꯦꯜ ꯍꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯣꯟꯗꯣꯟꯕ ꯇꯥꯆꯧꯁꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯦ ꯅꯪ ꯁꯦꯜ ꯂꯩꯔꯕꯗꯤ ꯇꯥꯆꯧ ꯑꯃꯨꯛꯇ ꯈꯔ ꯂꯧꯒꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯁꯤꯡꯒꯦ ꯀꯌꯥ ꯌꯥꯝꯕ ꯑꯣꯏꯗꯣꯏꯅꯣ ꯇꯥꯆꯧ ꯈꯔꯅ ꯌꯥꯅꯤꯗ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯄꯤꯌꯨ ꯅꯇꯩꯃꯁꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤ ꯉꯔꯥꯡꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯧ ꯇꯧꯔꯤꯕ ꯇꯥꯆꯧꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯁꯤꯡꯂꯛꯀꯦ ꯍꯣꯏ ꯇꯥꯆꯧ ꯌꯥꯅꯤ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯛꯏ ꯇꯣꯟꯗꯣꯟꯕꯅ ꯃꯌꯥꯝꯕꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯅꯤꯡꯕꯁꯨ ꯍꯦꯜꯂꯤ ꯃꯥꯒꯤ ꯇꯥꯆꯧꯅ ꯁꯦꯜ ꯍꯪꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯔꯒ ꯃꯈꯣꯡ ꯊꯥꯡꯕꯗ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯁꯦꯜ ꯂꯩꯇꯦ ꯀꯅꯥꯝꯇꯗ ꯁꯦල් ꯄꯤꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯁꯦꯜ ꯄꯤꯕ ꯌꯥꯔꯣꯏ ꯇꯥꯆꯧꯅ ꯁꯦꯜ ꯈꯔ ꯍꯪꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯗ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯁꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕꯁꯦ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯊꯕꯛ ꯅꯪ ꯈꯥꯛꯆꯤꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯄꯪꯂꯩ ꯃꯔꯩ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯌꯥ ꯌꯥꯗ꯭ꯔꯦ ꯇꯔꯨꯕꯤ ꯍꯣꯏ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯕ ꯑꯃꯠꯇ ꯌꯥꯔꯣꯏꯕ ꯏꯇꯩꯅ ꯁꯦꯜ ꯍꯪꯂꯤꯕꯁꯦ ꯏꯆꯦꯅ ꯍꯥꯏꯕꯗꯒꯤꯅꯤ ꯏꯆꯦꯗ ꯄꯤꯅꯕꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯁꯦꯜ ꯑꯁꯤꯕꯨ ꯃꯔꯅꯥꯏ ꯊꯕꯛ ꯑꯃꯗ ꯁꯤꯖꯤꯟꯅꯗꯣꯏꯕ ꯂꯩꯔꯤꯕ ꯅꯇꯩꯃꯁꯦ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯃꯨꯛ ꯑꯩꯅ ꯈꯨꯗꯣꯝꯕꯤ ꯑꯁꯤꯅ ꯆꯥꯛ ꯊꯤꯟꯗꯨꯅ ꯇꯥꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯔꯨꯕꯤ ꯄꯤꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯌꯦꯛꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯗꯨꯈꯛ ꯌꯥꯔꯣꯏꯕ ꯅꯪꯁꯨ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯅꯥ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯂꯤꯕ ꯂꯦꯞꯂꯤꯕ ꯃꯇꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯏꯇꯩ ꯏꯆꯦꯅ ꯉꯝꯂꯤꯕ ꯍꯥꯏꯕꯨ ꯌꯦꯡꯉꯨꯅꯦ ꯏꯔꯥꯁꯨ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩꯕꯨ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯇꯧꯕ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯗ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣꯕ ꯁꯤꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯑꯩ ꯑꯣꯏꯕꯒꯤ ꯐꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯁꯤꯡ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯊꯥꯅ ꯊꯥꯡ ꯇꯦꯟ ꯌꯥꯎꯅꯔꯛꯂꯅꯤ ꯈꯪꯂꯕ꯭ꯔꯥ ꯁꯅꯥꯍꯜ ꯋꯥ ꯑꯃꯇ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯗꯤ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯏꯇꯩꯃꯅ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯁꯤꯔꯤꯕ ꯃꯔꯥ ꯑꯁꯨꯝꯅ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯦꯟꯃꯜꯂꯤ ꯃꯁꯤꯗ ꯅꯅꯥꯎ ꯑꯩꯁꯨ ꯁꯨꯛꯌꯥ ꯌꯥꯖꯅꯤꯡꯗꯦ ꯍꯨꯁꯨ ꯍꯨꯔꯥꯟꯗꯕ ꯃꯥꯕꯨ ꯁꯅꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄ
ꯍꯧꯖꯤꯛ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯌꯥꯝ ꯁꯥꯎꯔꯤ ꯁꯤꯕꯨ ꯇꯥꯆꯧ ꯇꯣꯟꯗꯣꯟꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯅꯥꯅ ꯁꯨꯝꯂꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤꯀꯣ ꯏꯇꯩ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯦꯅ ꯏꯃꯨꯡ ꯑꯅꯤꯁꯤꯕꯨ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯍꯣꯠꯅꯩ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯈꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯏꯔꯥ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯖꯗꯕꯤ ꯑꯩꯕꯨ ꯏꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯃꯤꯁꯛꯁꯦ ꯏꯆꯦ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯇꯩꯅ ꯑꯃꯨꯛꯇ ꯏꯆꯦꯕꯨ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯑꯃꯨꯛꯇ ꯋꯥꯔꯛꯑꯣ ꯋꯥꯔꯛꯇꯕ ꯑꯃ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯇꯨꯡꯗꯒꯤ ꯊꯥꯔꯣꯅ ꯁꯪꯂꯛꯅ ꯍꯥꯏꯔꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯇꯨꯅ ꯇꯣ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯃꯨꯛꯇꯪꯒ ꯍꯥꯏꯈꯣꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯣ ꯍꯣ ꯏꯇꯩꯗ ꯏꯆꯦꯕꯨ ꯋꯥꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯍꯦ ꯁꯅꯥ ꯍꯨꯔꯥꯟꯕꯤ ꯍꯦꯟꯅ ꯁꯥꯎꯅ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯗ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯁꯣꯏꯔꯣꯏ ꯁꯤꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯩ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯃꯥꯕꯨ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯑꯁꯨꯝ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯑꯁꯨꯝ ꯍꯦꯛ ꯍꯥꯏꯌꯦꯕꯁꯦ ꯁꯨꯝ ꯍꯥꯏꯌꯦꯕ ꯍꯨꯔꯥꯟꯕꯤ ꯅꯪꯉꯣꯟꯗ ꯍꯨꯔꯥꯟꯕꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯍꯨꯔꯥꯟꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯝꯂꯕꯗꯤꯅꯦ ꯏꯔꯦꯟꯖꯅ ꯐꯖꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯌꯣ ꯂꯦꯝꯅ ꯍꯦꯛꯇ ꯄꯤꯊꯣꯛꯀꯦ ꯍꯨꯔꯥꯟꯕꯒꯤ ꯂꯣꯟꯆꯠ ꯑꯗꯨꯗꯤ ꯈꯛ ꯆꯠꯀꯅꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ ꯑꯩꯉꯣꯟꯗ ꯈꯛꯇ ꯇꯁꯦꯡꯅ ꯍꯧꯔꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯍꯩ ꯍꯨꯔꯥꯟꯕꯤ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯇꯔꯨꯕꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯥꯎꯔꯒ ꯂꯩꯕꯅꯦ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯃꯆꯦ ꯑꯁꯤꯅ ꯃꯥꯕు ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯍꯦꯛꯇ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯃꯆꯦꯒꯤ ꯃꯁꯝ ꯑꯗꯨꯕు ꯇꯟꯐꯣꯏ ꯍꯦꯛꯇ ꯐꯣꯏ ꯀꯅꯥꯒꯤ ꯍꯨꯔꯥꯟꯕꯤ ꯈꯪꯕ꯭ꯔꯥ ꯑꯩꯕꯨ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏ ꯈꯪꯕ꯭ꯔꯥ ꯍꯦꯔꯥ ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯍꯦꯛꯇ ꯐꯣꯏꯕ ꯌꯥꯕ꯭ꯔꯥ ꯈꯪꯅꯤ ꯃꯥꯁꯨ ꯍꯦꯛꯇ ꯐꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯅꯩ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯁꯅꯥꯍꯜꯅ ꯇꯣꯟꯗꯣꯟꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯎꯅꯤ ꯅꯪ ꯃꯁꯝꯒ ꯑꯃꯠꯇ ꯌꯥꯎꯅꯗꯕ ꯇꯥꯔꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯣ ꯈꯥꯝꯗꯣꯛꯎꯅꯤ ꯇꯥꯆꯧ ꯏꯇꯩꯃꯁꯤ ꯑꯣꯏꯅ ꯈꯥꯝꯗꯣꯛ ꯏꯇꯩꯃꯒꯤ ꯃꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛ ꯅꯪ ꯑꯣꯏꯅ ꯈꯥꯝꯗꯣꯛꯎꯅꯤ ꯅꯪ ꯑꯣꯏꯅ ꯈꯥꯝꯗꯣꯛ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯅꯣꯏꯅ ꯈꯥꯝꯗꯣꯛ ꯍꯥꯏꯕꯅꯤ ꯍꯩꯃ ꯅꯪꯅ ꯈꯥꯝꯗꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕ ꯇꯥꯆꯧꯅ ꯈꯥꯝꯗꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕ ꯑꯣꯗꯣꯛꯄꯅꯤ ꯏꯅꯥꯎ ꯅꯪ ꯑꯣꯗꯣꯛꯄꯅꯤ ꯇꯥꯆꯧ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯎꯅꯔꯤꯉꯩ ꯈꯠꯅꯔꯤꯉꯩꯁꯤꯗ ꯏꯁꯤꯡ ꯄꯨꯟꯅꯗꯨꯕ ꯄꯥꯏꯗꯨꯅ ꯂꯩꯃꯥꯜ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯠꯅꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯅꯩ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯅꯩ ꯇꯣꯟꯗꯣꯟꯕꯗ ꯏꯃꯥ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯅ ꯊꯦꯡꯂꯤ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯔꯣ ꯇꯨꯝꯕ ꯌꯥꯗꯦ ꯃꯍꯥꯛ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥꯎꯕ ꯐꯠꯇꯦ ꯍꯦꯟꯅ ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯃꯥꯅ ꯑꯩꯒꯤ ꯁꯅꯥꯕꯨꯁꯨ ꯍꯨꯔꯥꯟꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯁꯝꯕꯨꯁꯨ ꯐꯣꯏꯕ ꯑꯩꯕꯨꯁꯨ ꯐꯨꯕ ꯑꯩ ꯂꯦꯝꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯈꯪꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯑꯩꯅ ꯇꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯃꯩ ꯊꯥꯒꯅꯤ ꯁꯥꯎꯅꯤꯡꯅ ꯂꯧꯕ ꯐꯤꯔꯦꯞꯅꯤ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯊꯟꯇ ꯍꯧꯒꯠꯂꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯃꯈꯩ ꯌꯨꯝꯖꯥꯎ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯛꯄ ꯃꯩꯁꯝ ꯑꯗꯨ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯦꯛꯇ ꯂꯪꯈꯠꯂꯤ ꯐꯠꯇꯕ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯑꯁꯤꯅ ꯍꯦꯟꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯃꯩ ꯊꯥꯕ ꯉꯝꯂꯦ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗꯤ ꯑꯍꯤꯡꯒꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯋꯥꯏꯗꯨꯅ ꯍꯦꯟꯅ ꯃꯩ ꯆꯥꯛꯄ ꯍꯦꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯜ ꯊꯣꯛꯅ ꯃꯩ ꯆꯥꯛꯈꯠꯂꯛꯄꯁꯤꯗ ꯇꯔꯨꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯁꯤꯗꯤ ꯁꯅꯥꯍꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯅ ꯌꯨꯝꯖꯥꯎ ꯃꯩ ꯆꯥꯛꯄꯗꯨ ꯍꯦꯛ ꯎꯔꯨꯏ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯅ ꯀꯅꯥ ꯂꯩꯒꯦ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯟꯕꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯆꯥꯛꯄ ꯃꯩ ꯑꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯍꯦꯟꯅ ꯃꯩ ꯆꯥꯛꯂꯦ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯥꯔꯣꯁꯨ ꯇꯥꯏ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯇꯨꯅ ꯃꯍꯥꯛ ꯂꯩꯊꯣꯛꯏ ꯆꯥꯛꯑꯣ ꯍꯦꯛ ꯆꯥꯛꯂꯒ ꯈꯪꯒꯗꯕꯅꯤ ꯅꯈꯣꯏꯅꯤ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯁꯅꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯅꯈꯣꯏꯅ ꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯆꯥꯛꯑꯣ ꯃꯄꯥꯜꯗ ꯁꯨꯛꯊꯣꯛ ꯍꯦꯛꯊꯣꯛꯇꯈꯩ ꯃꯍꯥꯛ ꯂꯩ ꯇꯣꯟꯗꯣꯟꯕꯁꯨ ꯎꯁꯤꯟ ꯅꯥꯁꯤꯟꯅ ꯇꯔꯨꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯏ ꯇꯔꯨꯕꯤ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯥꯈꯠꯄꯅꯗꯤ ꯂꯣꯏ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯌꯦꯡꯉꯤ ꯍꯦꯟꯅ ꯆꯥꯛꯂꯛꯏ ꯇꯣꯟꯗꯣꯟꯕꯅ ꯇꯥꯆꯧ ꯏꯃꯥ ꯃꯅꯨꯡꯗ ꯂꯩꯔꯤ ꯃꯥꯜꯂꯤ
ꯍꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯆꯥꯛꯄ ꯃꯩꯅꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯁꯨ ꯆꯣꯡꯁꯤꯜꯂꯤ ꯃꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯃꯥꯕꯨ ꯄꯨꯊꯣꯛꯄ ꯍꯧꯔꯛꯏ ꯁꯅꯥꯍꯜꯗ ꯏꯃꯥꯁꯦ ꯅꯪ ꯄꯨꯊꯣꯛꯈ꯭ꯔꯣ ꯅꯆꯥꯎ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯅ ꯃꯃꯥꯕꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯛꯇꯒꯤ ꯑꯆꯥꯛꯄ ꯃꯩ ꯆꯕꯨꯜ ꯑꯃꯅ ꯁꯅꯥꯍꯜꯒꯤ ꯃꯁꯥꯗ ꯍꯦꯛꯇ ꯇꯥꯔꯛꯏ ꯃꯩ ꯑꯗꯨꯅ ꯃꯁꯥꯗ ꯋꯥꯏꯔꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏ ꯇꯣꯟꯗꯣꯟꯕꯅ ꯇꯥꯆꯧ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯐꯟ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯩ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯥꯝꯕꯕꯨ ꯆꯤꯡꯊꯣꯛꯏ ꯃꯁꯤꯅ ꯑꯍꯤꯡ ꯑꯁꯤꯃꯒꯤ ꯊꯧꯗꯣꯛ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯩꯃꯍꯜꯒꯤ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯅ ꯁꯥꯃꯤꯟꯅꯈꯤꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎꯗꯣ ꯉꯁꯤꯗꯤ ꯇꯥꯡꯒꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ ꯌꯨꯝꯊꯛ ꯃꯈꯩꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯐꯛꯂꯥꯡꯗꯤ ꯀꯥꯊꯦꯛꯇꯨꯅ ꯂꯩꯔꯤ ꯂꯩꯃꯍꯜ ꯀꯞꯄꯤ ꯃꯍꯥꯛ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯗ ꯂꯩꯔꯤ ꯂꯩꯕ ꯇꯥꯔꯦ ꯑꯃꯔꯣꯝꯗ ꯁꯅꯥꯍꯜꯅ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯈꯣꯡꯗꯨ ꯁꯣꯏꯅꯥꯏꯕ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯍꯒꯨꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯊꯥꯔꯣꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯍꯩꯄꯥ ꯁꯥꯔꯒ ꯃꯩ ꯑꯆꯥꯛꯄ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯨꯔꯤꯕꯗꯨꯕꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯅꯪꯅ ꯅꯨꯃꯤꯠꯇꯨꯄꯤꯅ ꯏꯃꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯗ꯭ꯔꯥ ꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯄꯪꯃꯜꯂꯦ ꯌꯥꯝ ꯄꯪꯃꯜꯂꯦ ꯅꯪ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯁꯣꯛꯇꯨꯅ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯦꯛ ꯅꯥꯆꯨꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯤꯡꯕꯗꯨ ꯉꯥꯡꯂꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯁꯣꯛꯂꯦ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯤ ꯍꯥ ꯀꯅꯥꯅ ꯁꯤꯟꯕꯤꯕ ꯌꯥꯔꯤ ꯃꯤ ꯑꯄꯪꯕ ꯂꯥꯂꯣꯏꯅꯩ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯁꯅꯥꯍꯜ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯔꯣꯅ ꯃꯊꯟꯇ ꯑꯃꯨꯛ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯣꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯁꯤꯕꯣ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩꯅ ꯈꯜꯂꯨꯕꯅ ꯌꯨꯝꯖꯥꯎ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯂꯩꯖꯔꯨꯁꯅꯤ ꯑꯁꯤꯅꯤ ꯑꯗꯨꯒꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏꯕ ꯏꯄꯨꯔꯣꯏꯕꯁꯨ ꯑꯁꯨꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯍꯧꯕ ꯑꯁ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯤ ꯑꯩ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯍꯦꯛ ꯐꯥꯎꯗꯦ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯍꯦꯟꯅ ꯂꯥꯡꯏ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯑꯩ ꯉꯝꯂꯣꯏꯀꯣ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯃ ꯇꯟꯁꯥ ꯁꯥꯗꯨꯅ ꯁꯣꯝꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯛ ꯁꯤꯗ ꯄꯨꯟꯅ ꯂꯩꯁꯤꯜꯂꯛꯂꯕꯗꯤ ꯀꯔꯤ ꯐꯤꯕꯝꯅꯣ ꯑꯩꯈꯣꯏꯅ ꯑꯣꯏꯗꯣꯏꯁꯤꯕꯣ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯃꯁꯤꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯨꯝ ꯑꯁꯤ ꯂꯩꯍꯟꯒꯨꯝꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯔꯨꯕꯤꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯤꯕꯝ ꯑꯁꯤꯗ ꯀꯗꯥꯏꯗꯃꯨꯛ ꯂꯩꯔꯨꯕ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦꯀꯣ ꯍꯩꯃ ꯐꯤꯕꯝ ꯑꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯂꯩꯁꯤ ꯍꯥꯏꯔꯤꯕꯅꯣ ꯁꯤꯗ ꯂꯩꯕ ꯇꯥꯔꯦꯗꯅ ꯅꯣꯏꯅ ꯇꯩꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯈꯛ ꯂꯩꯍꯟꯅꯤꯡꯕ ꯅꯠꯇꯤꯌꯦ ꯃꯥꯅ ꯏꯇꯩꯗ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯇꯥꯔꯕꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯀꯥꯏ ꯈꯪꯗꯕ ꯑꯣꯏꯗꯅ ꯈꯥꯡꯗꯨꯅ ꯂꯩꯗꯣꯏꯅꯣ ꯍꯧꯖꯤꯛꯕꯨ ꯀꯔꯤ ꯎꯄꯥꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯌꯨꯝ ꯐꯪꯉꯤ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯤꯕꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯀꯅꯥꯅ ꯃꯩ ꯊꯥꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯗꯤꯅꯦ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯀꯅꯥꯅꯣ ꯑꯩꯅ ꯈꯪꯉꯦꯗꯤ ꯈꯪꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯑꯣ ꯃꯤꯁꯛ ꯃꯃꯤꯡꯗꯣ ꯁꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯗꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝꯕꯨ ꯃꯩ ꯊꯥꯕ ꯃꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛ ꯐꯪꯂꯣꯏ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕꯁꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯍꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ ꯅꯣꯏꯅ ꯇꯩꯕꯁꯤꯅꯤ ꯃꯥꯅ ꯅꯠꯇꯅ ꯀꯅꯥꯅ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯕꯤꯗꯧꯔꯤꯒꯦ ꯍꯩꯕꯁꯨ ꯁꯅꯥ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯁꯤꯕꯤꯔꯦꯗꯅ ꯃꯁꯤꯗꯩꯁꯤꯗ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯤ ꯐꯥꯎ ꯃꯩ ꯊꯥꯕ ꯊꯥꯔꯣꯅ ꯌꯨꯝ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯍꯦꯟꯅ ꯅꯩꯅꯔꯛꯏ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯍꯥꯏ ꯌꯨꯝ ꯃꯩ ꯊꯥꯔꯤꯕꯁꯤ ꯅꯪꯅꯔꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤ ꯋꯥꯐꯝꯗꯨꯕꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯀꯅꯨꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨꯅꯤꯅ ꯑꯩꯅ ꯅꯠꯇꯦꯀꯣ ꯁꯅꯥꯍꯜꯒꯤ ꯐꯤꯕꯝꯁꯨ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯊꯥꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯣꯛ ꯍꯦꯛ ꯐꯗꯦ ꯃꯁꯤꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯠꯄꯤꯔꯦ ꯇꯧꯔꯤꯕꯁꯦ
ꯅꯪ ꯑꯃꯨꯛꯇ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯌꯨꯝ ꯃꯩ ꯊꯥꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯅꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯍꯪꯕꯤꯔꯤꯕꯁꯤꯕꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯊꯥꯔꯣ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤꯅꯦ ꯋꯥꯐꯝ ꯑꯁꯦ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤꯁꯤꯅ ꯍꯧꯗꯣꯔꯛꯄꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯌꯨꯝ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯀꯦ ꯑꯁꯤꯅꯤ ꯑꯁꯤꯅꯦ ꯃꯈꯣꯏ ꯂꯣꯏꯅ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯈꯤꯅꯤꯀꯣ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯈꯨꯝꯃꯨꯅꯦ ꯍꯣ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯤ ꯊꯧꯑꯣꯏꯟꯁꯤ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯁꯅꯥꯗꯨꯁꯨ ꯃꯥꯅ ꯍꯨꯔꯥꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯑꯗꯨꯃꯛ ꯑꯣꯏꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯅꯔꯩꯗꯣ ꯀꯛꯄ ꯁꯣꯏꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯅꯔꯩꯗꯣ ꯑꯩꯅ ꯀꯛꯀꯅꯤ ꯏꯁ ꯉꯝꯕꯤꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯆꯦꯗꯧꯅ ꯑꯩꯗꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯤꯌꯦ ꯌꯨꯝꯕꯨ ꯃꯩ ꯊꯥꯕ ꯉꯝꯕ ꯀꯤꯖꯩꯅꯦ ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯅ ꯇꯤꯜꯂꯤ ꯊꯥꯔꯣꯅ ꯑꯩꯅ ꯀꯗꯥꯏꯗ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯍꯣ ꯈꯪꯉꯦ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯌꯨ ꯉꯝꯂꯕꯗꯤ ꯄꯤꯌꯣꯕ ꯏꯆꯦꯅ ꯇꯧꯗꯅ ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯗꯧꯔꯤꯕꯒꯦ ꯍꯩ ꯁꯅꯥ ꯍꯨꯔꯥꯟꯕꯤꯌꯥ ꯅꯪꯅ ꯇꯧꯕꯅꯤꯅꯦ ꯑꯩꯒꯤ ꯁꯅꯥ ꯐꯪꯂꯦ ꯍꯨꯔꯥꯟꯕꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨ ꯌꯨꯝ ꯃꯩ ꯊꯥꯕꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄꯤꯒꯦ ꯑꯁꯤꯔꯣ ꯑꯩꯅ ꯀꯗꯥꯏꯗ ꯏꯆꯦꯒꯤ ꯁꯅꯥ ꯍꯨꯔꯥꯟꯒꯦ ꯍꯣ ꯑꯩꯅ ꯀꯗꯥꯏꯗ ꯌꯨꯝ ꯃꯩ ꯊꯥꯒꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯀꯟꯅ ꯋꯥꯡꯈꯠꯇꯨꯅ ꯉꯥꯡꯅꯈꯠꯂꯛꯏ ꯃꯁꯤꯗ ꯁꯅꯥꯍꯜꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯔꯣ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯆꯞ ꯂꯦꯞꯄꯤ ꯉꯛꯅ ꯌꯦꯡꯉꯤ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯇꯥꯁꯧ ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯖꯣꯔꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥ ꯊꯥꯔꯣ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯑꯩꯅꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯁꯅꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯈꯪꯂꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯊꯥꯔꯣ ꯃꯥꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯝꯂꯦ ꯄꯨꯝꯅꯃꯛ ꯃꯄꯨꯔꯣꯏꯕꯅ ꯑꯣꯏꯔꯝꯂꯦ ꯁꯅꯥ ꯃꯥꯡꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯌꯨꯝꯖꯥꯎ ꯃꯩ ꯊꯥꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨ ꯈꯪꯂꯛꯂꯕꯗ ꯂꯦꯞꯂꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯏꯉꯛ ꯉꯛꯏ ꯂꯩꯃꯍꯜ ꯊꯥꯔꯣꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯅꯃꯧ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯍꯟꯈꯤꯕꯅꯤ ꯅꯃꯧ ꯑꯩꯅꯅꯦ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯩꯅꯅꯦ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯍꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯏꯃꯥ ꯑꯄꯪꯕꯤ ꯅꯃꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ ꯃꯁꯥꯅ ꯈꯪꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤ ꯅꯪꯃꯛꯅ ꯑꯩꯅ ꯑꯩꯒꯤ ꯁꯅꯥ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯈꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯦ ꯑꯩꯍꯥꯛꯅꯦ ꯇꯔꯨꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯅꯥꯎ ꯏꯆꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯏꯅꯥꯎꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯄꯪꯕꯤ ꯅꯆꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯟ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯅꯦ ꯏꯆꯦ ꯂꯥꯟꯈ꯭ꯔꯦ ꯇꯞꯅ ꯏꯆꯦ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯋꯥꯈꯜ ꯄꯤꯛꯄꯤ ꯑꯩ ꯎꯆꯤ ꯀꯜꯂꯛꯇꯨꯅ ꯌꯨꯝ ꯃꯩ ꯊꯥꯔꯨꯔꯦ ꯃꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯒꯤ ꯃꯍꯩ ꯑꯩ ꯏꯁꯥꯅ ꯐꯪꯉꯤ ꯑꯩꯅ ꯇꯧꯖꯔꯨꯕꯅ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯝꯅ ꯁꯣꯏꯅꯥꯏꯍꯟꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯔꯣꯅ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯊꯃꯣꯏ ꯄꯥꯟꯕ ꯃꯤ ꯑꯃꯠꯇꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯖꯔꯦ ꯅꯤꯡꯉꯝꯗꯕꯅ ꯃꯍꯥꯛ ꯍꯦꯟꯅ ꯀꯞꯄꯤ ꯇꯔꯨꯕꯤꯅ ꯏꯆꯦ ꯏꯅꯥꯎ ꯅꯪ ꯏꯆꯦꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯏꯆꯦ ꯅꯅꯥꯎ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯅꯅꯥꯎ ꯑꯣꯏꯅ ꯁꯣꯏꯈꯤꯕ ꯀꯌꯥꯁꯨ ꯏꯆꯦꯅ ꯅꯅꯥꯎꯃꯛꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯅꯥꯎ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯀꯣꯟꯃꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯑꯁꯨꯝꯅ ꯊꯥꯔꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯂꯦ ꯇꯣꯟꯗꯣꯟꯕ ꯏꯇꯩꯃꯅ ꯁꯣꯏꯗꯅ ꯌꯨꯝ ꯁꯥꯒꯅꯤ ꯏꯃꯥ ꯅꯃꯧ ꯑꯣꯏꯅ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯌꯨꯝ ꯁꯥꯖꯒꯦ ꯅꯃꯧ ꯀꯩꯁꯨ ꯆꯦꯟꯖꯔꯣꯏ ꯀꯩꯗꯧꯕꯒꯤ ꯏꯇꯩꯃꯅ ꯁꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯅꯅꯥꯎ ꯁꯥꯖꯒꯦ ꯏꯕꯨꯡꯉꯣ ꯂꯩꯃꯍꯜꯅ
Imau ibema, imau atombi, ngasi haiba numit asidagi, nakoy ani wakal tabi, yung koybi, mane maku, mapuroy ba ningbi oiduna, nung sisata na layro ko. Iba, haiduna mamaw anina, manemgi makungsok na kurumze, asum na wakal taki. Pataba midi poloida, pataba nangi haibasi, wari asina, ay koy mayam na takpiri.